Mi manga faba ngamkhre baris fana ba JC na taksilak le tha asigi taraga marigi numidang dang segarot khwairak pam leikai dang nongmai kapagi thogdok ta nupi ama yauna miyoi manga nongmai maruna panduna sokiba thogdok aduga mari leinana pulis na senaba mi mathang mathang fagalak le tha asigi taraga taruk ta thogdok sida senaba mi ani fakibaga loinana makata na ngarang su mi ahum phaduna haujik phawbada punna mi manga fare loinana thogdok adu da sizinabani haiba ilantra karama su fagat le haire adubu thogdok asiga mari leinana semkiba JC na micham da nongmai kapagi thabak chathagiba geng asigi luchingba masana masabu BJYM gi president ni haijaba Manohar Mayum Baris Sarama athuba matamda fagadabani haina akanba mawongda taksilakle nongmai kapagi thogdok aduga mari leinana ngarang Imphal West District Police na faraba mising adude nungoi makha laikai nongthongbam tonu sing chahi 19 kongbanandaibam laikai ningthaujam Beki Singh chahi 19 amade Singjamai wangma pevia pandit laikai khaidem Niva Singh chahi 19 ne makhoi ahum phabaga loinana thogdok aduda sizinabani haiba ilantra kar amasu fagat pangamkhe Pulis na faraba makhoi ahummak ngarang CJM Imphal West ki court puthoktunna makha taba investigation chathanabagi damak numit 9 pulis custody remand lokthakre thogdok asiga mari leinana tha asigi taraga tarukta Brahmapur Lalji lakpa laikai Guru Mayum Reven chahi 18 amasung Alex Ningombam chahi 13 haidiba mi ani asisu pulis na fakhrabane makhoi animak haujik numit 10 gi pulis custody remand lokthaduna leiribane tha asigi taraga marigi numidangda sakhangdaba gari achauba ahum amade gari machada lakpa maksu pamyoi kharana Segarot Konjeng Hazari laikai Khaidem Bobo Elias Saitiazet chahi 19 apokba leikhidraba Momonbu faduna punaba honabagi thogdokta mahakbu phaduna puba yaroi haiduna miyam haurakpadagi sakhangdaba marks upasing aduna nongmai kaptholakpada nupi ama yauna miyoi manga asi asogapan nangkhibane thogdok aduda sokpadagi Segarot Konjeng Hazari laikai Priyananda Nongmai Them Elias Tondon chahi 92 apokpa leikhidraba mani amade Segarot Konjeng Hazari laikai RK Medavati chahi 50 mapuroiba Manau haujik Jenims ta layeng bagi thabak sathare Jenims Hospital gi ortho ward ta layeng bagi thabak sathariba makhoi ani gi ana bagi phibam ngarang JSC na chatuno yengsin khe yengsin baduga mari leinana JSC asigi convener songtham ibo yaiman hai tha asigi taraga mari da thokiba nongmai kapagi thogdokta mi manga sogapan nangan khiba thogdok aduga mari leinana ngarang faubada police na thogdok asida chenaba mi manga amade gari ama fare adubu thogdok adubu sathakiba geng adugi leader masana masabu BJYM gi president ni haijaba Manohar Mayum Baris Saramade haujiksu phaba ngamdana leire mak athuba matamda fagadabane mak pu anticipatory bail pibigano loinana mak amati mahaki geng asina sisinarkiba nongmai amati gari sing adusu loina fagat kadabane kanagumba MLA minister na mahak po fadana bagi police department ta pressure piba tawbigano karigumba police na mahak po fadana ba pressure piraglabade haidi be MLA minister adugi mayumda thomjinduna miyamna para tambigani hainasu mahakna makhatana phongdokhe thogdok aduda sokpadage Jenims Hospital da layeng bagi thabak sathariba Medavati amade Priyanandage ana layeng ase kaisamthong AC ge MLA na puthoktuna sathari hainasu mahakna makhata khe